Bengali mayekta iriba Manipur gi ariba lyric sing maitai mayekta nauna ithoknaba thaurang laukhatlagani haina Chief Minister Nongthombam Birena thajabati kre. Hayroki manung chana laiba school amadi community health center sing ngasi education minister T.I. Radheshyam na yingsin kre. Kaisamthong Assembly constituency ki manung chana laiba HIV AIDS ka sagona na hingliba miyoi sing the health minister L. Jayant Kumar na sel gi tengbang ti kre. Amasung office assistant launanaba aiba amadi typing ki changyeng mai paklaba candidate singi vaiva bosi pangthok pinaba candidate amadi guardian singna taksilakli. Mayam khurumjari adom neng bilibase impact news ni ai pinki okram na hosi pungja sifau bagi maroi pa pausing miyam da pizari. Bengali na mayek oiduna Manipuri loan da fong liba ariba lyric sing maitai mayekta nauna ithokna ba thaurang laukhatlagani haina Chief Minister Nongthombam Birena phongdokhibaga loinana Manipur laingak na Manipuri Sahitya Parishad ta piriba chahi gi grant ki senfam su hengatlagani haikre. Manipuri Sahitya Parishad ki marfunithoi suba mapokumon ga mari leinana art and culture gi lamda masak nairaba lamda masigi miyoi kunga tarukta mana lanthokpagi thoramda wafam masi Chief Minister na phongdokhibani. Palace compound laiba Chandrakiti auditorium da pangthokiba thoram sida saru yaraduna Chief Minister na makha na haikibada haukiba chahi kunthra nifu asida lamda masigi ching amadi tamda lairiba miyam gi marakta yengthinaba miyam na government bu yeknaba oina uduna lakli. Asigumba wakal asi lauthokuna afaba wakalon khalabadi chahi mangagi manungda Manipur na awang bathakta chawkhatpa ngamgani maramaduna isagi haiba akhuba wakalon thadoklasi haina miyamda appeal tawkhi loinana tampakta lairiba maitai furupna masing yamba oibana nungaitaba lairabasu kathokpa mathau tai maitai khaktagi oiba wakalon thadoklaba matamda lamdam asigi ching amadi tamgi marakta amata oina laigani Mamangda ching amadi tamgi marakta khaibung tanabaki fibam ama lairambadu hauzikti laitre madugi mathakta loisandana lairamba issue kayasu loisille Manipur laingakna lamdam asigi apunba saktam sagatnaba hotnabada chingmi ichininaw singna chingtam amatani haibagi khut lanthoklakliba asi manghanba fatte masi khangna thabak tawduna malemda chawkhatnaba lamjengi awonba yawsi haiki Sarkar ICD dum makasa samdara punido dum hana CM na tormo ero mathang CM na tormo ero mana tauni haramba poto afhabo ore de poi tungin bada bani phattabo ere ga dikhangdre sugumba paisa ID yam asuna to malen khale thika rom daga haina roga de sai lambi por hol me dum sangbo pone ado ID masigumba yam tangai phadaba lamdam sigidam ta yam sacrifice or ko hona biriba Alaman at the Moscumba institution have the Manipuri Sahitya Parishad and a distribution from the Pound layer of Sugumba Sida. Madumaka and Tokanjin people to the Amtangai for the Anakalimado. So showed the Naina Sigi. Anagi Alamanda Haju Haido Omamina. Madumadi full put down with the Pedo. Honor gay. Hairokta laiba community health center singi nauna saba building Yangon Gumna Fibam Sokna Lairamle. Education, Labor and Employment Minister Thokjam Radheshyam na Mahiloi Sankhara yauna Hairoki mafam kharagi yengsin khongchatta health center ki fibam asi thengnarakibani Minister na luchingba khutpu aduna lilongda laiba ITI da changduna ITI adu ki fibam yengsinki ITI adu senari basingda institute adu da piriba training makhal amadi Mahairoi kaya lairi haina hangatkhi Mafam adudagi thoraklaga Thaubalda laiba Chawyaima Higher Secondary School gi nauna sariba Girls Hostel gi fibam su yengsinki Mahiloi sangsing asi yengsinba loiraba matung Minister Masagi constituency oiriba Hairoki fibam makhata na yengsinki Hairok gate ki mapada cheliba Hairok turel gi mathakta RCC thong ama sabinaba miyamna taksiliba Hairok maning laikai da su changduna yengsinki Mafam adu yengsilaba matungda mari lainaba minister da thong sanabagi proposal thagatlaga thong sanaba taksinge haina miyamda thajaba piramki Hairok turel gi fibam soklaba Hairok part 2 gi mafam singda lairiba turel khongbal su yengsinki Mafam adu gi miyamna turel gi fibam soklaba turel khongbal singda retaining wall khabiyu haina wakatki Hairok part 2 gi litan ching mathakta leiramliba water supply scheme su ising pidana fibam sokna leiramki Khunja singna water supply asi chahi manga gi mathakta thabak tawdana leiri haina paudamki Minister na athuba matamda miyam ga punna khusamna duna water supply asi chalaiba haunaba hotna si haina Khunja singda haiki
Minister gi yengsin khongchat aduda Hairoki Khangrok local da laiba Block Institute of Teachers Education gi sariba building amasung Liklam Park yauna park adugi manakta cheliba Hairok Turel gi mathakta sariba dam machasu yengsin ki khongchat aduda PHED Education IFC DG official singsu saru yaki yengsin ba aduga mari leinana Radheshyamna Hairok da laiba chawkhat khongthangi awat apasing asi athuba matamda mensina bahonaragani haiki Impact News na Education Policy ki matang da hangba wahang da Radheshyamna Education Policy asi ain gi oiba aroiba tangkak ta leire adubu Manipur gi Advocate General leitri banina matam kharadi changkhigani Manipur gi oina chahi ani ahum gi manungda education gi lamda yamna chauna ahongba amasu porak lagani haina phongtokhi pungai da haina gani education department se hanagi lana tawrmong hatani na ko se oja sing na edok haiba ma engage tawba ma contract haiba ma resource person punglo da loksil lamani na employment avenue oina thabak pina ba yoin lawrame ba asi thabak pina ba nate mi sem na ba ne akhoi gi infrastructure haraga building phajaba adu mani sahi amana saba loi ngam akhoi khara di sarakani adu bo sahi ani ahum chang ba noi adum visible oiba urakani aba building da ko adu already ramsa RMSA adu SSA gi makhada school sarak leire leibi school si yauri adu saramba school sing si अखोई ठेकादार की येंगा जगह मफम चादा चादा साजलंबा छात्र लेतबगुंबा अरे लैंड डेवलपमेंट लबुक मयादे सारमगुंगा Kaisamthong Assembly Constituency ki manung channa laiba HIV amadi AIDS ka sagona na hingliba mioi singda Health Minister su oiriba Assembly Constituency asigi langpong lakpam Jayant Kumar na sel gi tengbang pikre ngasi pisumthong da laiba mahaki yumda pangthokpa achamba thauram amada Assembly Constituency asida lairiba HIV amadi AIDS ka sagona na hingliba mioi marfurom da sel gi tengbang pikhi ngasi thauram aduda Health Minister na mahaki thagi tolop ki senfam dagi ngamjaba senfam khara ngasi dagi hauduna tha khudin gi fanganna ba khongthang asi paikhat pani chahi khara gi mamang dagi sel gi tengbang piduna laklamba adu karigumba khudong chadaba khara dagi lepluraba matungda ngasi dagi nauna amuk haubani hairi ngasi gi thauram aduda Max ki Joint Director Avira Mongjam su saru yakhi amdi hauji ga khona yemba kanda HRD se human resource development mase yatana important oiba sector amane sigi human resource development se masi develop tawna hona baganda disabled person gumba adagi HIV positive gumba kangbu se lairiba general public digi general society sina stigma ama yauna moi kakthok pi botong tawba haiba tai masi mina kakthok te de hai bachina haiba ke ba dini thabok thong taw thorok bada sum second class citizen ke type da sum taw botong tawba ado if at all koina karimba human resource development se mong tan develop tok si haiba tar ke de hari makhal gi achoba force wadi makhal group sing ja khoin kok thok pu ya da makhal po ne aduna madu gi logical consequence karino moi sing ji mayam ga chap manana chakhoran ba atike mayam ga chap manana pangkalan ba dakar leiba Education S Department ki Office Assistant Chani Taratare launana ba hauki ba chahi da pangthoki ba written test amadi typing test da mai paklaba singi pangthok tana lariwa vaivavosi athuba matam da pangthok pinaba candidate amadi guardian singna Manipur lenga ki pukning chingsilakli Manipur Press Club ta Paumi Singa Unabada All Manipur Education S Office Assistant Written and Typing Test 2016 Successful Candidates and Guardian Association ki Chairman Waikhom Ingo Chawbana haikibada Education S Department Office Assistant Chani ga taratare launana ba mamang chahi gi October taratarukta examination pangthoki candidate lising tara mapanlom na saruk yaduna pangthoki ba examination asigi fall nan November kulum doi da haidoki loinana typing test na December amadagi ohum fawbada pangthoki adubu examination amadi typing test ki fall lauthokrabasu General Election Code of Conduct lekhibana vaivavosi pangthoktana leiri mamang da okram ibobi lenga ki matamda loisendana thamlamba thabak BJP na luching balengak na mityeng changbiduna athubada vaivavosi pangthokna bohonabiu loinana hayeng Chief Minister Nongthompam Birena miyamga unabagi thoramda association asigi mihutka unaduna hiramasigi matangda taksilagani karigumba Chief Minister gi maikaidagi positive response piraktrabadi khongjang changsingani haiki tha khudingi that 15 masi miyamgi numit hana laukthokkhibagi numit tanja lojaraga khoigi hayeng asi khoigi memorandum ama honorable CM amachung honorable EM da loinana parliamentary secretary education and yasta pisin jagani honorable jingna nuksibidana isa jingi requirement asi makhata na tauni amasung taru habagi matam lepirak adu oragadi ekhoi harauna welcome tawjagani karigumba wahi amatang hairak tawna tawbu taragadi ekhoi makhata ba kari tawgadagi haibje
मियाम अमसुंग अखोगी एसोसिएशन की माइकेदगी खनरगा एनी एजिटेशन पुचांगबनी खंगदे एनी प्रोसेस अमरी तौगनी हाइबो वफमजिने कोन थमजरिबा All Manipur SSA Teacher Association na hayeng tang tara mga ki ayuk pung taruk tagi Imphal Ukrul lambi thingani haina tawrambadu Manipur government ka yanaba purak padagi association asigi khongjang handokre SSA Teachers ki tolop English ngani ga subna tara taruk ki September tha dagi English ngani ga subna tara taret ki February tha faubagi tha taruk ki tolop adu Manipur government na pithok tana lairiba adu chayol asigi manungda pithokpa amadi lemhauriba tolop na chatliba chahi asigi July gi ahanba chayol faubagi manungda पिथोक लगनी हाइना गवर्नमेंट की माइकैदगी थाजब पिरकपदगी एसोसिएशन असिना लंबी थिंबगी खोंजंग जंगसिनगनी हाइना तौरंबदु हंदोखिबनी हाइरी मालेम पुंबदा ममागी नुमित पालन तौनबगुम मणिपुरदसु नुमित असि पालन तौखी नुमित असि बिष्णुपुर डिस्ट्रिक्ट की मफम कयादा पाकसना पालन तौनखी पालन थौरम असि डिस्ट्रिक्ट असि की चर्च सिंगदा अयाम्ब ओइना पांगथोकनखी कैनौगी वर्ड ऑफ गॉड चर्च ता पांगथोकिबा ममागी नुमित थौरमदा ममा ओइबी कयाना सरुक याखी नुमित असिगा मरी लेनना ममा ओइबी सिंगदा खुदोल पोत तमदुना इकाय खुमनबो उतखी ममा ओइबी अमना नुपी सिंगना सोसाइटी अमदा अचौब थौदांग लौरी अदुना ममा ओइबी सिंगबु इकाय खुमनफम थोई हाइखी अखोन मामा ओबिसिंग से तसेंग मामा ओबिसिंग द इकाय खुमना बो उत्फम थोई हबसे कोई ईश्वरना ताकपी बग लोइनाना ngasi अखोन पांगथोकनरिबा मामा सिंगना लौरिबा थौदांग अदो मखोइन होटनरिबा मचा सिंगी दमक्ता इमुंग मनुंग सिंगी दमक्ता अमदि इमुंग द लैरिबा मियोय खुदिंग मक मपुरोइबा सिंग अहल लमन सिंग खुदिंग मक्ता मामा ओबिसिंगना लौरिबा थौदांग असे सुकी मतिक चावी नियम लाना नुंगलाइंगोय पुथोकलंबा ट्रक कयामरुम फॉरेस्ट एंड एनवायरनमेंट मिनिस्टर टी आई श्याम कुमार ना ngasi फागतख्रे डिपार्टमेंट के नियम थुगाइदुना थबक चथरमलबदी चेनबा मियोय सिंगी मथक्ता एक्शन लौखतकनी हाइनसु फोंगदोख्रे फॉरेस्ट डिपार्टमेंट दगी कारकफम थोकपा रेवेन्यू कारक्तबदगी ngasi मिनिस्टर ना लुचिंगदुना इम्फाल वेस्ट की मनुंग चना लेरिबा मंत्री पुखरी सेकमाई अमसुंग कंगला तोंबीदा लेबा फॉरेस्ट चेक पोस्ट सिंगदा हकथेंगना यंगसिलुबदा ट्रक सिंग अदु फागत ngamkhibani खोंगचत अदुगी सरुक अमा ओइना मिनिस्टर ना फोंगदोरकपदा फॉरेस्ट डिपार्टमेंट दा लेरिबा ऑफिसर सिंगना नियम काइना फॉरेस्ट की पोथोक पुथोक पिसिन तौबा ट्रक सिंग फागत पियु गवर्नमेंट दा थिफम थोकपा टैक्स मपुंग फाना थियन बियो हाइनसु अपील तौखी फॉरेस्ट डिपार्टमेंट मथौ निंगथिना पांगथोकलबदी चही अमदा कोटी चामा हेना रेवेन्यू लाकपा ngamgani हाइनसु फोंगदोखी मणिपुर प्रजा मियाम की ngasi चिंग मांग मांगथरइबा अदे चिंग कोकथोरइबा तुरेन थुगाइरइबा चिंग थोरइ मयाम से फॉरेस्ट के रेवेन्यू जी फजना कार कांदा मयाम से कोई उ थाजंगदोरबेने सेंगो सागदोरबेने गवर्नमेंट से के कोई मिपान तांगदा भाइतारे अखोगी इसा की आउन रिसोर्स ना लेपा असे की सिनबा यानबा खोना जबदा कोई पांदम से कोई ngamnaba कोई खोना जबने अदा समाय तबदा फॉरेस्ट डिपार्टमेंट के ऑफिसर सिंगना नियोंग की वांगमदा पैसा लोलो थादोरपसे याम लाइबक थीबने अदो कोई डिपार्टमेंटली कोई तौबिया बकरी एक्शन दो कोई लौगने फायर सर्विस की फायरमैन लौबगी फोल अथुबा मतमदा लाउथोक पियो हाबगी डिमांडा ऑल मणिपुर फायर सर्विस अपीयरिंग कैंडिडेट एंड गार्जियन एसोसिएशन ना खुथांग चरा हेंदुना वाकत मिफम चथख्रे ngasi hauduna kaisampat laimazam laikai community hall da chathakhiba khutang chara henbagi khongjang aduda saruk yakhiba association asigi member Jivan Kumar Moirang themna impact news ta phongdorakpada haukhiba chahi english ngani ga supna tara manga gi October tha da laukhiba fireman gi post haujik fauba laingak asina mityeng changbi dana lairi mamang da palamba congress laingak na thabak oina pangthoklamdrabasu anouba BJP na luchingba laingak asina miyam gi yengbiduna DPC gi fall athuba matamda lauthok pirakani haibagi थाजबसु फोंगदोरखी करिगुंबा लेंगाक असिनसु थवोइबिदब तारबदी खुथांग चरा हेनबगी खोंजंग अदु मखा ताना अदुमक चथखिगनि हाइनसु फोंगदोकनरखी ngasi Delhi newspaper Sangai Express da hariba thabak sigi matang da akoi gi thabak si lobagi process si soibra rain singnaba leidi gaina haibirak phom si akoi lebak thibani masi khangdana haibi mali ta chengna masi khanga haibirak su masi aseng utu puthok piu masi akoi da su ya ya ningda poni aduga tawramaga su akoi da tasengna chapchaba ma akoi da khangan bigi dabani masi natana makha ta na lawraga su hairiba akoi yaba sungam ngam loi aduga masi yamna process soiba khara su moina lan pau phongjin ba khara su leire masi akoi association na yajaning de haibo phom ji thamjari aduga athu matam da akoi bu hairiba result se Children's
Personality Development Program na sinduna Child Rights ki matangda nongmagi oiba Legal Awareness Program amang ngasi pangthokre. Wangkai Ayangpali da laiba Children's Personality Development Program Center ta pangthokiba thoramaduda hanagi Director Prosecution oiramba Advocate NG Tej Kumar na Resource Person oiduna saruk yaki. Ngasigi thoramaduda Maikai Adomgi Mahairoi amadi mama mapa oiba kaya na saruk yaki. Thoramaduda saruk yakiba angang singna Advocate NG Tej Kumar da makhoi ki oiba wahang kaya so hangki. Lilongi mafam kharada gari huranba geng khutpu singi makol oirakli. Lamphel Police amasung Lilong Police Station ki apunba khutpu amana huran khiba gari macha ama amasung gari macha adubu huran bada sizinaba car amasu Lilong Haureibi atau khongdagi fagat pangamkhre. Fagat khiba gari macha aduga gari adubu huralamliba Lilong Haureibi Atau Khong Mamang Laikai dagi Nepal Suba Manipur Rifles ki personnel MD Abdul Kadim bu Lamphel Police Station da Paumi Singi Mamang da puthokre. Gari macha Fesino registration number MN01 AC 6520 adugi mapu oiriba Elizabeth su gari sinanaba police station da kaukhatpadagi lakhi. Police na huranba singdagi fagalakhraba gari macha adu ain gi oiba thabak sing loiraga sinarakani hairi. Ngasi Lamphel Police na fagat pangam kiba gari macha asi haukiba thagi tang kunmari da Imphal West DC complex tagi huran kibani. Gari mapuna police da wakalakpadagi police na CCTV ki footage ki khuthang da gi fagat pangam kibani. Video footage adu da yauba gari macha huran bada Purakiba A-Star car MN01Z4169 adu thirakpada kadim asi police na fagat pangam kibani. Police na wahang pahong chathabada kadim masana mahaki gari huran bagi geng khutpu Imran gengi member ni haina fongdora kibani hairi. Gari huran bagi damak faraba kadim asi ngarang court ta puthoklaba matung wahang pahong taunana batang kungani thoi fauba police remand lauthakre. Date 24 April da DC complex tagi huran gi badu mugari ne koi police team na kanna sangshalaga koi gari huran base track toroga gari huran badu ding ngarang phare gari huran base da senari ba Lilong da base toba Imran amasung moi gi team gang haitare moi singse yam kanna koi search operation kanna sathari aduga athuba matam da moi se phana na kanna honari gari thaubi riba mapu sing na su timely akoi da police ta ju pau pibirakpa adagi akoi da cooperate tau haitare kudam moina moina gari mangre na moina Facebook adai WhatsApp na singbada moina paksana yam hekta sandokpi daba akoi da kupna akoi gi trust su khar thambiraga akoi ga cooperate tawraga huran bado akoi matam sangaga su akoi thimina bado haitare adugi cooperation da pibiu na ai haijaning Haukiba me tarani thoida Kanglei Chanu Kanbalup KCKL na restaurant singda moral reformation drive chathabada Langol area da laiba restaurant amadagi Nambol Kangmong dagi nupi ama fare haina loop asigi cherol amana hairakli numit humnigi manungda restaurant adugi manager oiriba Ibocha hairiba mioi asi loop asida changjarakadabani hairakpaga loinana makhata na restaurant drive chathabada miyamna mateng pangbiu haina cherol asina makhata rakli Nupi oibigi mayokta chathaba miot minei singi mayokta miyamgi oiba cycle rally amang asi thangmaiban thau ground dagi lamthakre Youth Forum for Protection of Human Rights na sinduna Save Women Punish the Rapist haiba theme da rally adu chathibani rally adu Imphal West amasung Imphal East ki mafam sinba thungna koiduna chathi haukiba April 13 gi nungdang da thokiba gang rape ta chenariba mioi khudingma ki fangfam thokpa chairak fangalu nupi oibi singi mathakta chathaba crime khudakta lepu haibagi demand da rally adu pangthokibani Manipur gi chingta mani gi apunbo kholaw ga loinana tongan ba civil organization kaya yauna chatkiba rally adu da saru yakiba All Manipur United Clubs Organization amuko gi president PS Devena fongdorokpada moral discipline masak khangdaba nupi oibi singbu mache machan gumna uba ngamdaba mioi singi mathakta logi matung ina fangfam thokpa chairak lengak asina pigadabani lengak pairiba department singna maru oina police amasung judiciary department na hotna biduna achumba maikaida purakna ba hotna biu hainasu appeal tawrakhi Manipur miyamda maru oina sigumba thawdo wathok singje amona thoandana naba amasung thokiba adugumba thawdok sing ado madu yamna thuna aikhoigi punish tawgadamni magi matik chaba dandi do
आयन की ओइबा दंदी दो पीगदमनी हाइबगी अचोबा मेसेज नि सिगुम्बसी दंदी पीनब होनबदा अखोय पुलिस की साइड तगी आदगी दि गवर्नमेंट की साइड तगी जुडिशियरी की साइड तगी यामना थुना सिगुम्बा नुपीदा चथबा अदुगुम्बा तमथिरबा क्राइम मयाम सिंगसे हंधाननब होनबदा अखोय पुमनमकना लैरिबा अखोयगी सेक्शन खुदिमकना अखोय यामना फजना थबक तौबिरागा अथुबा मतमदा पनिशे पियु ऑयल टैंकर अमदी एलपीजी ड्राइवर सिंगदा करी मरम की नोंगमई कापसिंदुन अकी अखंग नंगहनबनो हाइबदु मरी लेनबसिंगना आईओसी नत्रगा ट्रांसपोर्टर नत्रगा डीलर की ड्राइवर सिंगदा अथुबा मतमदा खंगनबिरउ हाइना ऑल मणिपुर पेट्रोलियम प्रोडक्ट्स ड्राइवर्स एसोसिएशन न खंगलकली लोइनना लाकलिबा मे 13 फाउबगी मनुंगदा मरी लेनबसिंगना सेंगतोकपिरकलबदी गाड़ी चेनबा यारे हाइना लौदुना गाड़ी चटपा हौजरगनि हाइना चेरोलदुना मखा तारकली Modi walking on elusive Naga peace haina mingthonba Okenjit Sandamna iba lairik ama ngasi konung mamangda leiba State Information Center da phongkre hariba lairik ase English loan da phongba aibagi anisuba lairik ni ahanba oina Narendra Modi and Naga peace talk haiba lairik amasu phongkrabani lairik ase ki aiba Okenjit Sandam Nagaland da based tauba senior journalist amani चाही कुंट्रा हेना नागालैंड की इशू कया थेंगनदुना नागा वर्किंग जर्नलिस्ट यूनियन की प्रेसिडेंट की थौसु पुरमलबा मियोय अमनी लाइरिक फोंगब की थौरमगा मरी लेनना ओकेंजित संदमना फोंखिबदा प्राइम मिनिस्टर नरेंद्र मोदी ना मणिपुर दा लाक्तुना वोट खोमलंबा अमदी मणिपुर अमसुंग नागालैंड अनी की मरक्ता लरिबा पॉलिटिकल अमसुंग जियोग्राफिकल बाउंड्री इशू की मतांगदा सुगाइना इदुना लाइरिक असिदा नैनरी लाइरिक असिना लमदम असिगी अमदी मपान लेबा की मियोय सिंगदा चममनदुना लरिबा मणिपुर अमसुंग नागालैंड अनी की इशू सिंग खरा मखैदी मयेक सेंगना खंगबा ngamgadawri लाइरिक फोंगबगी थौरम अदुदा इन्फॉर्मेशन एंड पब्लिक रिलेशन IPR की डायरेक्टर मेघा चंद्र कोंगबम एडिटर्स गिल्ड मणिपुर की प्रेसिडेंट एमओबी अमसुंग इम्फाल फ्री प्रेस की रेसिडेंट एडिटर आई अरुण नचिंगबा मियोय कयाना सरुक याखी नॉर्थ ईस्ट लेबा कोई इशू सिंगसे कोई इशू से कोई फोंगोगनी मीना खंगनबगी अचोबा मरम ओयनी हाइसे अदुना कोई लेबा कोइना खंगिबा मयाम सिंगसे फोंगोक दरकार सी नागालैंड की मतंग ओइबा तारगसो अखोइना लेबा कम्युनिटी मयाम सिंग तोमा कम्युनिटी मयाम लेके नॉर्थ ईस्ट दा मसनी चौहम यो थक लेरमरी कम्युनिटी तोमा कोई कल्चर तोमा कोई वे ऑफ लाइफ तोमा लोन तोमा अदुना कोई इशू मा हेक्ट सॉल्व तौगे हाकाने कोई कम्युनिटी मयाम सिंग अखोइ मयाम सिंग कोई याम को खंगो कोई दरकार हो स्टडी तौबम दरकार हो Progressive Voluntary Organization Sinduna Pangthokpa Khunung Isai Amadi Pena Festival ngasi ya School Police Land da leiba Manipur Dramatic Union da pangthokre Ministry of Culture Government of India ki sentang makha da pangthoki ba thauram aduda Manipur Government ki Rural Development and Panchayati Raj ki Parliamentary Secretary Haikham Dingo Singh Progressive Voluntary Organization की President Thokchom Indra Kumar yauna lamdamasi की Art and Culture की lamda thawai yauna singthaningai oiba mioi kayana saruk yaki थौरम अदुगा मरी लेनना हाइखाम दिंगो सिंगना लमदम असिगी ममल यामलबा आर्ट अमदी कल्चर की मसक सिंग असिबु हौजिकी मिरोल असिना नाथैबगी मओंग अमा लाक्लिबा असिदा नुंगनांग बफोंगदोखी नाकलमरोमदा प्रोग्रेसिव वॉलंटरी ऑर्गेनाइजेशन याउना तोंगान तोंगान बलुप अमदी संस्थान सिंगना लमदम असिगी फजरबा नात अमदी चनरोल असिबु मांगहंदना थमनना बहोनरिबा सिदा अपेन बफोंगदोखी लोइनना लमदम असिगी आर्ट एंड कल्चर की मसक असिबु योखनना बहोनबदा महाकी माइकैदगिसु अंगंबा मतेंग पांगजगे हाइना हैखाम दिंगोना फोंगदोखी पुन्ना सोता होबदरोबा चिमबोगी नात चिंगसि योखनना बहोनबदा जोगो थोदा लोगनसि आइनसि यामना पुनिंग चिंचनिया वेबा थमोई सुनिया वेबा अफम मा हाजरगदि कोई एमडीयू थिएटर से तसिंबदी पार्टी ऑलवेज कोई मणिपुर पार्टी की लीरबदु थिएटर मा खंगेना ना तापी वेनेबो asi ओइबा asi मा के फिल्म से उबदि दन पेन दबों पावे asi कोई कंसर्न मिनिस्टर दा मसी की हाइबा कोई एमडीयू फोर्स से तो वो यानी मसी के लिए इंफ्रास्ट्रक्चर से एकदम चाहत न होना प्रोग्राम पूरा आई साथी लाक्लिबा राज्य सभा की मरक की मिखलदा पार्टी की प्रेसिडेंट KSH भवानंदबु मिरेप ओइना पुथोकलगनि हाइना बीजेपी सेंट्रल इलेक्शन कमिटी ना खंगलकली
राज्य सभा की MP की फम हांगदुना लैरिबा सिगी पांगथोकदौरिबा बाय इलेक्शन दा लोक जनशक्ति पार्टी ना BJP ना पुथोकपा कैंडिडेट ता सौगतनबा वारेप लौख्रे ngasi babu parada leiba lok janshakti party ki office da paumi singna ga unabada party asigi spokesperson ningombam ibohal na haikibada ngasi minister karam sham yauna LJP Manipur gi executive meeting ama pangthoktuna warip adu laukhibani haiki center amadi state ta LJP na BJP ga chatminna duna Narendra Modi gi liching makhada paikhalakliba chawkhat thorang asida maru oina yumfam oiduna warip adu laubani haina mahakna makhata ki Manipur da pankhiba chief minister singi maraktagi yamna thoido hindokpa praja ga yamna nakna na chatpa adugunaba mahaki prajabu honor tawba lengak amakhak telaba matam asida khungjen jangna changthlakpasi lok janashakti party na ikai khumnaba utsabo oina Sri N Biren gi lengak asi mapangal haptuna amade Sri Modi ji gi lengak asi mapangal hap oina Bharatiya Janata Party na puthorokpa adugumba candidate aduda leiba miyamgi chawkhat thorang amadi yaifaba kaya poraknabagi damak akoina saugatjagani Manipur da pankhiba Royal Riders Manipur na mapalak suba ima mahusa ningsing tha palan tauriba asigi saruk ama oina Tamenglong district ki manung channa Azuram Khulda free health camp ama tha siki tarani thoida pangthokre Royal Riders Manipur ki president RK Tombisana na luchingkhiba doctors yauba Royal Riders ki volunteer sing aduna Azuram Khulgi miyoi chani yankhai henbada free health checkup pangthoki loinana lemna hidak langthaksu khunja sing da pikhi Royal Riders Manipur na chahi khudingi oina mahusagi akoibagi fibam kannabagi pandamda tha ama chupna pangthokliba ima mahusa ningsing tha asi chahi asigi oina me taruktagi haukhibani loinana June 5 World Environment Day numita mapung oiba thauram amaga loinana loisingani Wangoi Assembly Constituency manung dalaiba fibam soklaba lambi sing athuba matamda black topping tawduna miyamna chatok chasin tawbuda khudong chahalagani haina Wangoi Assembly Constituency ki MLA O Lukhoina miyamda thajaba pikre wafam asing asi MLA na iro maijrang mamang lekai lambi semba yengsinba khongchatta phongdokhibani mahakna makha taraduna hai CRF ki makhada Assembly Constituency asigi manungda semgatliba lambi sing hapta asigi manungda paka loba loisinduna athuba matamda black topping su tawragani haiki Nakalamaromda MLA O Lukhoibu okpagi thawrama mapangthokre Ubudau Maizrau Lakpa Seva Committee Apunba Nupi Loop MLDC Club YUC Club SYC Club amadi Election Committee Irom Maizrau na punna sinduna Irom Maizrau maning lekai Ubudau Sanglenda okpagi thawramadu pangthokibani Nauria Pakhang Lakpa Assembly Constituency ke MLA Oriba Parliamentary Secretary Health and Family Welfare Soibam Subhachandra Okpagi Thawrap ama pangthokre Development Committee Mongsangai na sinduna SIWO ground da thawram adu pangthokhi thawram adu da Parliamentary Secretary Soibam Subhachandra na hai MLA Local Area Development Fund asi niyom chumna sizinagani niyom chumna sizinaraba matamda data RTI tharakpagi mathau leiraroi haiki All Manipur Entrepreneur Association na PWD Power, Commerce and Industries, RDNPR amasung IPR ge Minister Oriba Thongam Biswajit Okpagi Thawram pangthokre. Thawram adu Hotel Infal gi Sangai Hall da pangthokibani. Thawram adu da tongan ba entrepreneur sing saru yakhibaga loinana Minister ga interaction program amasu pangthokhi. Lamda masigi phi sabi singi oiba Unified Payment Interface amadi nauna bank account hangbagi thawram pangthokre Department of Textiles, Commerce and Industry ki makhada Directorate of Handlooms and Textiles na sinduna uchekon laikon lampakta pangthokpa thawramda lamda masigi phi sabi sing amadi self help group ki miyoi kayana saru yakhi
ngasi ki thoram aduda Textiles, Commerce and Industries ki Minister Thongam Biswajit Okpagi thoram su pangthoki. Hauzik sanabagi pauda AFC Grassroot Numit ka mari leinana ngasi neroka FC sangakfam nasu Grassroot Numit ki thoram pangthokre. Asian Football Confederation ki mityang makhada Asia ki manung chana leiba mafam singda pangthoknabagum neroka FC sangakfam na sinduna sangakfam kaithel da leiba Don Bosco School gi sanabungda thoramasi pangthoki. Thoramadu Grassroot ki thakta leiba Manipur gi tongan ba mafam singdagi lakpa nupa macha sanaroi chamana saru yakhi. AFC-A license C.I. Santikumar, AFC-B license S. Premkanta, amadi AFC-C license L. Gunavirgi Lamjing Makhada, Grassroot leaders Y. Raju, S. Thomas, N. Robin, Somrendro, A. Amar, N.G. Tomarjit, N.G. Risikanta, N.G. Rakeshwar, Amasung, M. Nobinna, Neroka FC na Chatharakliba Grassroot football asida saruk yariba. Pikliba angang sing asida matau karamna football sanagani haibagi lamda takpi tambibagi thaudang lauri. Asanba mityang amaga loinana football club asina chayol amagi manungda numit marini pangthokliba Grassroot asina lamdam asigi laimaidagi aphaba football sanaroi kaya puthokpa ngamlagani haina Neroka FC sangakfamgi president Dr. K.S. Dabalina ngasi thauramadu da saruk yakiba miyamda thajaba piki. All India Football Federation is in the river, second division I Liki. The Yamkana participate on Yamkana Sanari Baduma team ni. Aduga Husing Maki on his okay performance, the President Sally, Aduga Live Parabadi, and the Kisahi said the second division, the first division Changbagi chances and Wangnale. A senior team see Hazana support of Nakuna Mam Chandra Hona Bidana, Satarivas Moena, Pagi Tungi when a grassroots level lagi. Sahi Nauribanga in the Sangutana. Club Sigi, Tungi player may among Sangat Pacific Pandamni. Aduga High River, All India Football Federation, also League Sanaba, Team Kudimak Masamasagi, grassroots level, players in Sangat Kadabani have a see Audavi Adrava, conditionaman and Tamiri. Second Division League ki Kunithoi Super League match amada Neroka FC Sangakfam Mai Pakre. Chatharakliba Second Division League asigi ngasi Khuman Lampak Main Stadium da Neroka FC Sangakfam na Yumbu oiduna sanakiba match asida away team ama oiriba Fateh Hyderabad FC bu Panjal ani amada maithiba piba ngamki. Second Division League asida Neroka FC Sangakfam na match taret sanakraba matungda point tara taret fanglaga chathariba Second Division League asida mangzil thaduna chatli. All India Football Federation gi mityang makhada chathariba Second Division League asigi league match amada Delhi United FC na Yumbu oiduna Ambedkar Stadium da Neroka FC Sangakfam na away team ama oina thasigi tarama panda sanaragani. Ahanba Sangai Trophy Veterans Football Championship ki league match sing sanaba loikre. Tabung Khokta laiba T.S. Birachandra Singh Football Academy ki sanabung da sanariba Veteran Football Tournament asigi league match amada Taspa Tabung Khokna LAGGSA Suknu Bupanjal Ahum Anida Maithiba Piki. Chathariba Football Tournament asigi aroiba league match adudana IVFA Kanchipurna TRVSA Malum Bupanjal Ani amada Maithiba Pibangamki. RK Fortunes Developers Private Limited की Managing Director RK Rameshwar की सेंतंग मखादा All Manipur United Veterans Football Association सिंधुना चथरीबा चैंपियनशिप असिदा Veteran Football Team कुन्ना सरुक यारी चथरीबा चलीबा थासिगी तरानिपांदा सानगदबा अहानबा क्वार्टर फाइनल दा VSAI Team A थांगवैबन अमदी मुसा मजोर खुलगा Ani Suba quarter final dana FC Imphal amasung NCDA Khonghampat anina sanabaga loinana thasigi tarama panda sanagadaba tournament asigi ohum suba quarter final da VSAI Team B thangmaiban amasung Sriti Chandel ga mari suba quarter final dana IVFA Kanchipur amadi Tafspa Tabungkhok anina lamba taunaragani. N. Austin International Technical Official Exam Keno Slalom Qualify Oire
Handakta Bangkokta Asian Canoe Federation na sinduna pangthokiba International Technical Official Exam da India gi oina ahanba canoe slalom game da qualify oibani hairi loinana N Austin Indian Canoe Slalom gi coach oina su khalakle indoor gi Maheshwar Narmada River da pangthokadoriba canoe slalom gi national coaching camp ki damak mahak haukiba tang tara da Imphal thadokre Anisuba Interstate School National Canoe Sprint Boys and Girls Championship 2017 amadi 5th position in the 6th National Dragon Boat Race Championship 2017 da Manipur team na overall runners up tarakle Indian Kayaking and Canoeing Association ki makhada behind District Kayaking and Canoeing Association amadi Madhya Pradesh Kayaking and Canoeing Association na sinduna Gwalior gi Gauri Sarovar Vahinda haukiba April kuntra dagi May Mari fauba chatharakliba National Championship ani asi pangthokibani Championship asida Laichombam Neha Chanuna gold medal ahum bronze medal ama aduga T Sarandana gold medal ani fangbangam ki hairi Kunmanga Suba Manipur Civil Service Tennis Championship ngasi loisinkhre ngasi lamfel pata laiba Officers Club ki Deco Turf ta sanakhiba Championship asigi Men's Open Doubles ki sanakhiba final match aduda Kangjamba amadi Ranjan anina Y Ibotombi amasung S Shashankar ani gi Zurabu Taruk ani amadi taret mangada maithiba piramlaga Championship asida Men's Open Doubles ki champion oibangamki Manipur Civil Services Tennis Association na sinduna chathariba tennis championship asida Men's Open Team event da Secretariat Department na champion oikhibaga loinana Men's Open Singles na Y Azad Khan na champion oibangamki Championship asida Men's Open Team event Men's Open Singles amadi Men's Open Double da Manipur gi tongan ba department sing degi lakpa tennis sanaro yankhai marina saru yakhi ngasi championship asi loisin begi thoramadu da Manipur gi chief secretary O Navakishwar Singh IAS na makok mathang taraba sanaroi sing adu da manamathum kaya khudol tamki Mapal Suba Mutum Tomba amadi Mutum Shankar Veteran Table Tennis Tournament ngasi loisinkhre DM College campus ta leiba indoor stadium da tournament asigi ngasi sanakhiba chahi yankhai mathaki singles final da Lokendro CH na Radha Kishore CH pu point tare taramathoi taret taramathoi mapan amadi taramathoi manga da maithiba piram laga champion oibangamki tournament asigi chahi nifu gi mathaki doubles ki final da TH Dharmendra amadi S Khagemba anina RK Rajesh amasung N Biren anibu set ahum amada maithiba pikhibaga loinana chahi yankhai mathaki doubles ki final dana S Chandra amasung M Noren anina T Nirmal amadi P Homeshwar anibu set ahum suinoda maithiba pikhi tournament asigi mixed doubles ki masana dana TH Dharmendra amadi S Asarata anina N Biren amasung W Premila anibu set ahum amada maithiba piba ngamkhibaga loinana masana asigi champion oibangamki PDA के chairman T Rovindro special guest Mutum Ningol Vijaya Devi amadi MVTTA के president O Divgendra ga loinana table tennis masana asibu pamjaba lamdam asigi masak nairaba miyoi kayana ngasi loisankhiba tournament asigi thauramadu da saru yakhi Manga Suba Y Rasmani Memorial 7-a-side Men's Hockey Tournament ngasidagi kontha ahalumta leiba ibudhau margin gi sanabungda sanaba hokre Manipur Hockey gi midyang makhada YCCIC kontha ahallupna sinduna ngasi tournament asigi ahan basana ki league match amada FCI Imphal na yumbu YCCIC ahan lupu yamna lakchana panjal taret ani da maithiba pibangam ki ngasi dagi haukiba hockey tournament asida team nipana group ani thokna khaidok tuna saru yari tournament asigi ngasi haudopaki thoramadu da mahut amadi town planning horticulture amasung soil conservation forest amadi environment ke minister T.A. Shyam Kumar RDNPR ke parliamentary secretary Ais Dingo amadi PHED ki S secretary Ais Vagadon Galoinana Lamdam Adugi Masak Nairaba
मियोय कयाना थौरम अदुदा सरु याखी हयेंग टूर्नामेंट असिगी मखा ताबा लीग मैच अहुम सानरगनी अरोइबदा बुलेटिन असिगी हेडलाइंस अमुक हन्ना मियाम दा थमजगे बेंगोली मयेक्ता इरिबा मणिपुर की अरिबा लाइरिक सिंह मैतै मयेक्ता नौना इथोकना बथौरांग लौखटलगनी हाइना चीफ मिनिस्टर नोंथोंबम बिरेना थाजबती क्रे कैसामथोंग असेंबली कॉन्स्टिट्यूएंसी की मनुंग चन्ना लैबा HIV/AIDS का सागोनना हिंगलिबा मियोय सिंह द हेल्थ मिनिस्टर एल जयंत कुमार सेल की देंबांग पीखे अमसुंग ऑफिस असिस्टेंट लौननबा अइबा अमदि टाइपिंग की चांगिंग माइ पाकलबा कैंडिडेट सिंह की वाइबा पोसी पांगथोकपिनबा कैंडिडेट अमदि गार्डियन सिंह न तक्सिलकले